ꯃꯌꯥꯝ RK ꯁꯃꯔꯦꯟꯗꯣ ꯃꯌꯥꯝꯅ ꯀꯥꯏꯀꯨ ꯍꯥꯏꯅꯕꯗꯣ ꯃꯥꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯃꯥꯒꯤ ꯊꯥꯒꯠꯂꯛꯑꯦꯕ ꯃꯥꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ RK ꯁꯃꯔꯦꯟꯗꯣ ꯀꯥꯏꯀꯨꯒꯤ ꯍꯥꯏꯕ ꯄꯦꯖꯁꯤꯗꯀꯣ ꯑꯗ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗꯣ ꯁꯨꯝ ꯌꯦꯡꯉꯀꯥꯟꯗ ꯑꯩ ꯊꯃꯣꯏꯗ ꯀꯩꯒꯨꯝꯕ ꯈꯔ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯚꯤꯗꯤꯑꯣꯗ ꯍꯥꯏꯗꯣ ꯍꯥꯏꯐꯦꯠ ꯁꯨꯝ ꯌꯦꯡꯁꯤꯀꯣ ꯃꯌꯥꯝ We can understand that. 이랑 저희 ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯃꯄꯥꯟ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯊꯕꯛ ꯇꯧꯕ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯗꯨꯒ ꯊꯕꯛ ꯇꯧꯕ ꯃꯌꯥꯝ ꯌꯥꯎꯔꯤ ꯃꯁꯤꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯌꯨꯝ ꯍꯟꯅꯤꯡꯕ ꯃꯌꯥꯝ ꯌꯥꯎꯔꯤ ꯍꯥꯏꯗꯤ ꯄꯥꯈꯠꯅꯕ ꯑꯗꯩ ꯏꯔꯥꯡꯁꯤꯅꯀꯣ ꯑꯁꯤꯗ ꯄ꯭ꯔꯥꯏꯁꯦꯁꯀꯁꯦ ꯑꯃꯇ ꯇꯤꯀꯦꯠ ꯐ꯭ꯂꯥꯏꯠꯀꯤ ꯃꯃꯜꯒꯁꯤ ꯂꯣꯏꯔꯦ ꯗꯦꯜꯂꯤ ꯇꯨ ꯏꯝꯐꯥꯜꯒꯁꯤꯗꯤ ꯃꯃꯜꯁꯤ ꯂꯣꯏꯔꯦ ꯉꯁꯥꯏ ꯂꯩꯍꯧꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯍꯦꯟꯈ꯭ꯔꯦ ꯑꯗ ꯀꯔꯕꯥꯔ ꯇꯧꯍꯧꯔꯒꯦ ꯁꯤꯔꯤꯁꯤ ꯂꯥꯟꯁꯤꯗ ꯍꯧꯖꯤꯛ ꯂꯥꯟ ꯂꯥꯛꯇꯥꯔꯒꯗꯤ ꯄ꯭ꯔꯥꯏꯁꯇꯤ ꯌꯥꯝ ꯅꯦꯝꯒꯗꯕꯅꯤ flight price should be very less because of this crisis, because everyone wants to go back home. It's very much important. But even I am saying, as a father, I have 2 daughters staying over there in Delhi. I have never asked them to come back over here. I hired there, stay there, serve. Whatever comes up, be there, serve. Whoever comes from the other state, if anything happens over there in Delhi, serve them. Though I have no son in my life, but I have 4 daughters and they are still there in Delhi. And I say, "Do halakano, hadu sebato, mating pangu miyamgi. Hello, mating pangu. Any to mating pangu. Hoi china orama yi miyam dere niko. Moi miyam punjilaga kay nung tano, do pa hoi man pugi jo. Miyam le miyam sila tanaga mating pangu. Don't come back. Don't come running from there. Be a citizen of India. Be there. Serve your people the best you can." ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝꯗꯤꯅꯦ ꯑꯗꯨꯝ ꯌꯦꯡꯁꯦꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯋꯥꯕ ꯇꯥꯕ ꯃꯇꯝ ꯍꯣꯏ ꯏꯟꯗꯤꯌꯥꯒ ꯍꯪꯒ ꯁꯤꯖꯐꯥꯌꯔꯕꯨꯗꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯁꯤꯖꯐꯥꯌꯔ ꯂꯥꯎꯊꯣꯛꯑꯦ ꯍꯥꯏꯕ ꯋꯥꯅꯤ ꯍꯧꯖꯤꯛ ꯀꯩ ꯑꯣꯏꯔꯤ ꯁꯤꯖꯐꯥꯌꯔꯃꯨꯛ ꯊꯨꯒꯥꯏꯔꯛꯄꯒꯤ ꯋꯥꯕꯨ ꯂꯥꯛꯏꯕꯅꯤ ꯑꯗ ꯀꯩ ꯑꯣꯏꯔꯤ ꯈꯣꯠꯂꯤ ꯀꯃꯥꯏꯅ ꯀꯩ ꯊꯣꯛꯀꯗꯣꯏꯅꯣ ꯈꯪꯕ ꯉꯝꯕ ꯅꯠꯇꯦꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯑꯗꯒꯤ ꯔꯥꯖꯁꯊꯥꯟꯗ ꯒꯨꯖꯔꯥꯠꯇ ꯀꯩꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯄꯟꯖꯥꯕꯇ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯩꯕ ꯑꯉꯥꯡ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯀꯩꯀꯩ ꯇꯧꯔꯒ ꯑꯇꯣꯞꯄ ꯀꯩꯒꯨꯝꯕ ꯍꯤꯔꯝ ꯑꯃꯒꯤ ꯇꯝꯕꯅꯤ ꯈꯪꯗꯦ ꯀꯩꯗꯧꯅꯤ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯑꯉꯥꯡꯁꯤꯡꯗꯣ ꯃꯈꯣꯏ ꯌꯨꯝꯗ ꯍꯟꯅꯤꯡꯉꯦ ꯍꯧꯖꯤꯛꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯂꯥꯟ ꯊꯣꯛꯄꯁꯤꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯣꯅ ꯑꯣꯔꯗꯔꯁꯨ ꯂꯩꯕꯅꯤꯅ ꯍꯥꯏꯕꯗꯤ ꯁꯦꯞ ꯑꯣꯏꯒꯗꯧꯕ ꯃꯐꯝꯗ ꯍꯟꯕꯤꯔꯣ ꯃꯐꯝ ꯑꯃꯗ ꯍꯜꯂꯣ ꯃꯐꯝ ꯑꯃꯗ ꯂꯩꯌꯣ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒꯤ ꯍꯟꯅꯅꯕꯒꯤ ꯍꯟꯒꯦ ꯇꯧꯔꯒꯗꯤ ꯚꯔꯥꯁꯦ ꯌꯥꯝ ꯇꯥꯡꯈꯠꯂꯦ ꯋꯥꯔꯤꯕꯨ ꯗꯦꯜꯂꯤ ꯇꯨ ꯏꯝꯐꯥꯜꯒꯤ ꯐ꯭ꯂꯥꯏꯠ ꯍꯧꯖꯤꯛ ꯀꯥꯏꯀꯨꯅ ꯍꯥꯏꯅ ꯐ꯭ꯂꯥꯏꯠ ꯃꯃꯜ ꯌꯥꯝ ꯇꯥꯡꯈꯠꯂꯦꯅ ꯁꯤ ꯐ꯭ꯂꯥꯏꯠ ꯃꯃꯜ ꯁꯨꯃꯥꯏꯅ ꯂꯥꯟ ꯊꯣꯛꯄ ꯃꯇꯝꯗ ꯐ꯭ꯂꯥꯏꯠ ꯃꯃꯜ ꯇꯥꯡꯈꯠꯄꯁꯦ ꯀꯩ ꯃꯔꯝꯒꯤ ꯐ꯭ꯂꯥꯏꯠ ꯃꯃꯜ ꯇꯥꯡꯈꯠꯇꯣꯏꯅꯣ ꯒꯚꯔꯟꯃꯦꯟꯠꯅ ꯁꯤꯜꯂꯀꯥꯟꯗꯨꯗ ꯍꯦꯟꯅ ꯍꯣꯡꯊꯅ ꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯁꯨꯝꯕ ꯂꯥꯟ ꯊꯣꯛꯄ ꯇꯥꯏꯃꯤꯡꯁꯤꯗ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯃꯇꯝꯁꯦ ꯐ꯭ꯂꯥꯏꯠ ꯃꯃꯜ ꯇꯥꯡꯈꯠꯄ ꯍꯥꯏꯕꯁꯦ ꯒꯚꯔꯟꯃꯦꯟꯠꯅ ꯌꯦꯡꯁꯤꯟꯗꯕ ꯑꯩꯈꯣꯏ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯕ ꯑꯗꯨꯝꯕꯩ ꯃꯑꯣꯡ ꯑꯃꯅꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯀꯅꯥꯁꯨ ꯃꯄꯤ ꯃꯄꯥ ꯄꯥꯟꯗꯕ ꯌꯦꯡꯁꯤꯟꯅꯤꯡꯉꯥꯏ ꯂꯩꯇꯕ ꯇꯧꯅꯤꯡꯗ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯃꯑꯣꯡꯅꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯌꯦꯡꯁꯤꯜꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯃꯇꯥꯡꯗꯗꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯗꯨꯅ ꯚꯔꯥ ꯃꯃꯜꯁꯤꯡꯕꯁꯦ ꯇꯥꯍꯟꯒꯗꯧꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯗꯁꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯁꯨ ꯀꯩꯗꯧꯕꯒꯤ ꯍꯥꯡꯗꯣꯛꯄꯤꯗꯦ ꯍꯥꯡꯗꯣꯛꯄꯤꯔꯝꯕꯗ ꯐ꯭ꯔꯤ ꯃꯨꯞꯃꯦꯟ ꯀꯩꯗꯧꯕ ꯌꯥꯍꯟꯗꯦ ꯐ꯭ꯔꯤ ꯃꯨꯞꯃꯦꯟ ꯌꯥꯍꯟ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯆꯠꯇꯅ ꯈꯣꯠꯇꯅ ꯐ꯭ꯂꯥꯏꯠ ꯇꯣꯡꯗ꯭ꯔꯒꯁꯨ ꯑꯗ ꯆꯠꯄ ꯈꯣꯠꯄꯗ ꯈꯔ ꯐꯒꯗꯧ ꯁꯦꯞ ꯑꯣꯏꯒꯗꯧꯗꯣ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯔꯗꯁꯨ ꯀꯟꯒꯗꯧꯗꯣ ꯀꯟꯗ꯭ꯔꯦ ꯃꯥꯡꯕ ꯇꯤꯡꯕ ꯍꯦꯜꯂꯦ ꯑꯗꯨꯁꯨ ꯆꯠꯄ ꯌꯥꯍꯟꯗ꯭ꯔꯦ ꯐ꯭ꯂꯥꯏꯠꯁꯨ ꯑꯃꯨꯛ ꯃꯃꯜ ꯇꯥꯡꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯦ ꯍꯦꯛꯇ ꯅꯝꯁꯤꯜꯂꯒ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯦꯕ ꯁꯨꯝꯕꯁꯤꯁꯨ ꯇꯧꯍꯟꯅꯤꯡꯗꯦ ꯒꯚꯔꯟꯃꯦꯟꯠꯅ ꯐꯖꯅ ꯁꯨꯝꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤ ꯌꯦꯡꯁꯤꯜꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯑꯃꯅ ꯀꯥꯏꯀꯨꯅ ꯉꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯗꯨꯗꯅꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯀꯥꯏꯀꯨꯁꯤꯅꯉꯁꯤ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯗꯨꯗ ꯌꯥꯝ ꯐꯖꯕ ꯑꯃꯈꯛꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯗꯦꯜꯂꯤꯗ ꯂꯩ ꯍꯥꯏꯌꯦꯕ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯣ ꯃꯥꯅ ꯀꯩꯗꯧꯅꯤ ꯃꯤꯀꯤ ꯇꯤ ꯑꯃꯒꯨꯝ ꯃꯩꯇꯩ ꯃꯆꯥ ꯑꯃꯅ ꯃꯤꯀꯤ ꯇꯤ ꯑꯃꯒꯨꯝ ꯆꯦꯜꯂꯛꯀꯅꯨ ꯃꯐꯝꯗꯨꯗ ꯀꯩꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛ ꯇꯥꯔꯁꯨ ꯃꯌꯥꯝꯗꯨꯒꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯤ ꯃꯤꯁꯤꯡꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗꯨꯅ ꯃꯥꯅ ꯐꯣꯡꯗꯣꯛꯂꯤꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜꯁꯦ ꯃꯥꯅ ꯃꯆꯥꯅꯨꯄꯤꯁꯤꯡꯗꯨꯗ ꯄꯤꯔꯤꯕ ꯃꯦꯁꯦꯖ ꯑꯃꯗꯤ ꯇꯝꯕꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯐꯖꯕ ꯋꯥꯐꯝꯁꯤꯡꯁꯦ ꯁꯤꯒꯨꯝꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯆꯥ ꯑꯣꯏꯕꯁꯤꯡꯅ ꯇꯝꯕꯤ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯆꯥꯎꯈꯠꯀꯅꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯤꯅꯨꯡꯁꯤ ꯑꯗꯩ ꯑꯩꯈꯣꯏ ꯃꯤ ꯑꯃꯒꯤ ꯚꯦꯂꯨꯁꯦ ꯌꯥꯝ ꯆꯥꯎꯈꯠꯂꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦꯀꯣ ꯌꯥꯝ ꯈꯪ ꯍꯩꯗꯅ ꯉꯥꯡꯖꯕ ꯅꯠꯆꯗꯦ ꯆꯨꯝꯅ ꯈꯛꯀꯤ ꯊꯃꯣꯏꯗ ꯐꯥꯎꯕꯗꯣ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯉꯒ ꯊꯃꯣꯏꯗ ꯐꯥꯎꯕ ꯈꯔꯗ ꯁꯨꯝ ꯍꯥꯏꯖꯕꯅꯤꯀꯣ ꯁꯨꯝꯕ ꯀꯥꯏꯀꯨꯒꯨꯝꯕ ꯃꯤ ꯌꯥꯝ ꯊꯣꯛꯑꯒꯗꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯦ ꯍꯦꯟꯅ ꯆꯥꯎꯈꯠꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯂꯣꯏꯁꯤꯟꯖꯒꯦ ꯊꯦꯡꯛ ꯌꯨ